Nupa amasung nupi paknaba yengba haibasi yamna tangai fadraba thaba amani maram sina punchi chupa happy marriage life ama oinaba tangai fadana yengthokpigedobani karamna yengani haibado ai ngasi video sida sarofama haijage ai nokthoma pramja channel sibu like share subscribe tobiduna aina ngamjaba wahai khradang leba myam yamangda mateng pangba ngamabigidama adombu thagatchari marriage life ta sanglakpa haibasi yamna maru oiba koigi stage amani koi nupi gi nupa gi ko duna sidai khona yengdusi kuchu mubaga ngaubaga nembaga wangbaga adaidi lairba ina khunba nupina hanba handaba jat manaba manadaba lari haiba haitaba ko mayam si loina launa lenaba loi yai kari so kaibam ta leite tawbutubo akaiba pangnadaba khara haijaw haragadi nungsinarage manungda nabani si pukchel khuchen manabra tinabra haibadu munna thidokpigedobuni aduga ahlaman singna haina singnaragasu nakhoi masen masa khangdokna duna pukchel khoijel lamchat sajar wangang sangang munna thidokna duna asengba chumba haina duna happy marriage life ama oinaba hotnabigedobuni luhongkhroba matungda khangdaraklaga nabanigi life ta amana babu yeningdaba sauningba poklagadi nakhoinigi marriage life tu harauna leibadi kharwana thoklani maramsina oidaba chama nganglaga ngaihak nomina dok saruk achumba asengba ngangthoklaga ngaihaktang kaminabaduna saruk chama hena fayeba maramsina yarbe makai pukchel sengba ahlaman masak khangbigadoba thawjal haiba tiduna adongi marriage life tu happy marriage life ama oinaba hotnabiyu thagatchari